PAODAM yang tabiri basingbo ahan magtada binitana taram noksa bagaloyena kurumjari. Hauzik PAODAM asigi maroy pau thamjari. Nupi ani mapi thongdana khongoi nakibada senaba miyoi taret ngasi chaira court puthokre. Miyam na ngasi su Mizoram gi Chief Minister Zoram Thanga gi EPG mai thakre. Lamdam asibu mahosagi phibam da puraknaba singtam ani puna ngakminaba mathau tai haina okram manglemna phongdokre. Loinana Manipuri crisis khadanaba government yaro fawada opposition yetuna leire haina Nirmala Sitaramana haikre. Mapungwa Paulo Birasi Nupi anibu mapi thongandana chathankhiba viral video aduga marilena Pagat kiba miyoi taret ki manungda mari ngasi zaira court puthoklaba matung case asi CBI da sinakre amadi judge na miyoi mari asi amohana August anida court pukhalakna ba direction pikre loidana lemhoriba miyoi ahum adugi manungda anisu August anida court puthokna ba khangankre hairi Miyoi Maria Singasi Impal ki Sera Court Thobal Session Court ki Special Judge ki mamang da puthokibani madugi matung judge na makhoi mari ki case asi CBI da sinakibani CBI da sinaba matamda makhoi mari asi numi humni police custody da remand chathanaba direction piki adubo custody remand satharingai manungda miyoi mari asi da pungni phunifan khudingi medical checkup pibada natana investigation adu smooth oina sathanaba su khanganki Panbayabadi miyoi mari asna courta langkhalaki by application adusu August anida khanaragani hairi Delhi Association of Manipur Muslim Students dance na Manipur gi hojewari by irangas na solba Pangal taba pamsingda nomai kapa bom thada bagi thabak chathariba sibu akan mamongda yaning daba phongdorakli dance thadorak pasero lamana hai Manipurda kuki amadi maitai jati kanglup ani gi marakta thorakli bai irang asi loiba amadi santi lakpagi mong amata udri kanglup ani gi lana sida kai hena saitheng phangliba Pangal singna lairiba mapamda hingliba singi punsi mangki gadra haibagi akiba pokle serolasna makhata kibada maroina Kwakta area sidi ain leitaba nungtigi bom pokhahenba nomai kapagi thabak chathare masina pangal kaya asopan nangle hiramasigi matangda lengana kudaktagi thabak lokhatuna nomai kapnaba si tohnaba reinforcement thagadabani haibaga loinana state lengana lamdamasa santi amadi mahusagi punsida hanjilanaba lokhalpam thokpa thabak lokhatkadabani karigumba ngamdrabadi CM moral ground da pham thado u haina dance na demand torakle Manipurda tholiba kangluki lana sida khut thingjiladuna Mizoram gi CM masai yauraga Mizoram da satkiba rally amada Manipur gi CM bu akampet kaya haibada natana placard phawo paiduna satkiba Mizoram CM gi thawang adu yaningda ba phongdotuna mafam kaya da Mizoram CM Zoram Thanga gi mitam mai thanari ngase so Impal East district ki manung chanba New Second Traffic Island da Mizoram CM Zoram Thanga gi mitam miyamna mai thakre loidana miyamna go back cookie terrorist Zoram Thanga da phajadaba wahai sinaduna sahibagi kholau Manipur gi CM da kampet ngang bayabra go back Assam rifle long live Manipur gi ima sing leiringai da Manipur gi lam machet ama phawba kai biyaroi haiba kholau sing lauki loidana khongjang loi singna Zoram Thanga gi mitam da chaina kanba yauna thong kaya sathaki adubo Zoram Thanga gi mitam adu miyamna khangaudana mai thaba haurakpaga mafam adu da duty toramba security personnel singna sangsil laktuna muthatki Kaksing lamkhai ngakpagi thabak chathariba miyamna yamlaba hidak mana amadi kwa managi polam sing palelomda pusinaba honarambadagi pharaga
mai thaduna manghankre hairi leibaki irang marak asida sendong kharagidamak nishagi polam sing yonaba puramba si laibak thibani irang marak asida sendong gidamak khanduna yu yauna makhalamata gi mayai kaba nishagi polam sing yonba tobiganu nishana maram oiraga tholibe irang asi maikay amaromda pukhiduna thoaningdaba hena pathok sakthokpa irang ama tholakpa yai maram asina asigumba thawang asi makhatana tobiganu haina miyamda lamkhai ngaliba singna phongdorakli Kaithel Manbidagi Kesanam Village Paubagi Marakta Thabak Sunabagi Thamba Excavator Taramari Amadi Teller Ama Cookie Sing Thasagi Marida Mai Thadok Amla Matung Lothok Payadana Laikiba Gari Sing Cookie Singna Crank Sinaduna Silcher Tamna Puna Bohonaram Lay Cookie Sina Silcher Tamna Puna Bohonaramba Excavator Ani Jiri Amadi Nungbagi Marakta Police na Fazilo Bangam Kre Hairi Hiramasiga Marilena Ngasi Impalgi Top of the town the Panthopa Paugi Mipamada Tera Sapam Leratagi truck owner Nomaitem Okendro alias Inaubina High Kaithel Manbidagi case Nam Paubagi Marakta Ladiba Excavator Tara Maria Madi Teller Cookie Singna Mai Thakibani Adubo Mai Thaba Dudagi Hendokuna Maina Salaba Excavator Du Kaknatana Truck Pauba Silcher Dagi Cookie Singna Crank Amadi Gari Puratuna Silcher Tamna Hona Bohonari Cookie Singna Gari Singadu Hona Balakpa Matamda Mapamaduda Mathau Toriba Security Force Singna Una Cookie Singna Kulai Pairaga Lakpa Maramna Gari Shutoba Ngamdre Gari Singa Sigi Mapu Singna Marilenaba Police Department Singda Complaint Kaya Thagal Abasu Ngasi Pauba Tabak Oina Amata Paikat Palatri Maramasina Marilenaba Department Pamnaiba Singna Thawangasi Kupna Yengsin Biraga Matik Jaba Action Lokat Biu Haiki Commando lay having on the PS at Ivan Marandi was a Kanaki, have the Kandavina, and a cookies in the Nasi, Moigi, Haraka, Posing Jan, Seltzer on that, going up to Popo, my Andamutan, Yen Sandirga, Yan, my Andamutan, Yen Sandirga, was it never I can see the Datum, Banaka to Vienna, Vienna, Rota, Rota, which is Axel. Cookie Jo Tribal Singanam Kundaba Tenopal District Ki More Town da Manipur Government State Security Forcing Thamnabagi Thorang Tobabu the Indigenous Tribal Leaders Forum Gi Serol Amana Manipur Government da Section Wat Thamlakli Serol Aduna Makha Taraduna Hojik Tholiba Kangluki Irang Asida Major Community Oiriba Maitai Singda Maitai Security Forcing na Pongna Mateng Pangi Habasi Kangarabani Maramasidagi More da Ladiba Tribal Nupi Singna Border Town Asida State Force Sanglaktanaba National Highway Thinglibani Amaram Dasu Arambai Tengolama Sung Maitai Lipun Police Commando ga Punsinduna More da Achoba Irang Thoral Agnabagi Singnaba Lai Tenopal District Civil Amasung Police Officer Singsu Maitai Community Dagi Ngaktani Haina Serol Aduda Paladuna Amit Shah ki Manipur ki Khongchatta More da Laklamba da State Forcing More da Leheloi Haina Wasak Lambani Maramasna Manipur Government na Maitai Security Person Sing More da Gilothok Pikinaba Haijari Ba Sing Ngasi Numidang Pung Taruk Phawbagi Manungda Thabak Oina Pangthok Pidragadi Tribal District Singda Khongjang Sing Sangsinba Hauragani Haina Serol Aduna Makhatana Hairi Sewa International ki Miyang Makhada Sewa Bharti Manipurna Thanga Laisol da Hangliba Regional Water Sports Complex Relief Camp Yauna Atopa Relief Camp Marida Bed Sheet Mosquito Net Sitting Mat Slipper Pirol Sing Mosquito Repellent Washing Soap Toothbrush Toothpaste Sanitary Napkin TV Football Carom Board Amadi Angang Sing Yasa Thaki Polam Sing Yauna Ngasi Mateng Pangkre Sewa International ki Volunteer Coordinator Lieutenant General L. Nishikanta Singha Loktak Development Authority ki Chairman M. Asni Kumar Singha na lusing duna Volunteer Singaloya na Mateng Pangki Mateng Pangbaduga Marilena Lieutenant General L. Nishikanta Singha na Pongdokibada Sewa International na funding tagduna Sewa Bharti Manipur ki Volunteer Singa Irangas na maramoduna lanjanarak na relief camp taleriba miyoi Singda Mateng Pangbani Ngasi Pauba Sewa Bharti na relief camp kungi miyoi lisingani chongwa da Mateng Pangbang Ngongkre Makhatana su relief camp taleriba class 1 dagi 12 phawgi manung daleriba mahairo lising ama chongwa henbada mahai tamnaba sponsor tongunaba Sewa International na fundraise tawri haina su phongdoki
Kamelota Tokiba Laibak Tiba Todokta Pibam Tina Soklaba Kurai Kongpal Ning Tobung Lekaidagi Hizam Sankargi Anaba Layang Bada Mateng Oinaba Tinsit Rota Laiba Club Kana Angamangamba Sampam Sing Kaina Raga Lupali Sing Nipugi Mateng Ama Netazi Memorial Club Kongpangi Makada Semba Kun Ngangluki Kutangda Kuchina Kre Hairi Ngarang Numidang Kurai Kongpal Laiba Netazi Memorial Club Ki Sanglenda Tinsit Rota Laiba Club Sing Haibadi Star Club Morang Kampu NELCC Morang Kampu YDC Top Kuno, MUC Morang Kampu, NMC Top Awang Lekai, Triska Kurai Ning Tobung, Peaceful Club Kurai Ning Tobung, KYDC Kongpal, ISA Kongpal, NMC Kongpal, Seloy Nong Pok Lamjing Lup Amadi, Paragon Club na Angamangamba Sampam Sing Putok Laga, Pibam Tina Soktuna Lairiba, Hizam Sankarda, Makata na Layang Bada Mateng Oinaba Lupali Sing ni Pugi Mateng, Kulngak Luki Kutangda Kuchina Kibani, Mateng Kuchina Bagi Matangda MUC Morang Kampugi Vice President Surkumar Morang Temna Hai Kamelo ki Taudo Amada Mioi Kya Lekidaba Madi Kaya Mana Sopan Yauki Laibak Tiba Taudo Duda Haksangi Mapam Kya Da Nomay Maru Kya Pan Bedagi Pibam Tina Soklaba Kongpal Ning Tobum Lekai Delayba Hizam Sankargi Makata Balayang Bada Mateng Oinaba Tinchit Rota Laiba Club Tara Lintoi Romna Angamangamba Sampam Sing Putok Laga Selgi Mateng Asi Pangbani Tinchit Rota Laiba Club Sing Asina Hojik Toliba Laibak Tiba Togdok asida Maikay Asom Deleba Mioy Sing Asopan Europe Matamda Makata na Angamba Mateng Pangnaba Sem Saduna Lady Haiki Luki host Oriba Ashopa Nagna Laminariba host Oriba Mark Sinaba Aduga Magna Matamatan Matungina Family Siga Pau Honoraga Initiative Loba Makata the Karinguma Hari by Quenning a sitar with total amount 40,000 ni Hariba Pesasina Hanbigo and Magi lying with Sinaba Aduga Makata and Karingmo Pesasina one other was shortest of Taragati Matamatan Matumina Club Sinja Pulaga Karit Lokachi Makata and Karitoxica Matamatan and Kanava Iduna Nasi upon the Savannah Amatuni. Cookie sing a Tokai administration Amat Tan Bagidamak, Maitei da, Onsin Duna Lan Horagli Basida, Nasi Pauba, Maitei and Natok Java Kaktani, Henzilak Labadi, Pona Pamimagi Dama Huya Lalong Na, Aroiba Mikup Haiba Kuntanga Du Lorakani Haina Punba Manipu Huya Lalong Lo, AMISL LG. President Okram Manglemna Kangalakli. Hiramasiga Marile Nangasi Manipur Press Club da Pangtopa Paugimi Pama da Mahakna Hai. Lamda Masida refugee Magum Sangsilaki Basingna. Maitei Puruki Laipam Len Kaya Mai Taduna Mangan Kibamadi. Maitei Puruki Miamda Awabasaitan Kaya Piribasi Taraina Lopam Tokte. Masidi Mio Bagi Lishat Yaudaba Tong Haina Lowi. Lamda Masa Toliba Irang Asigi Matangda. Malem Pumbada Naina Rabasu Lebak Asigi PM na Tumina Lesin Basi Yaningde. Masida natana Central Force na Cookie terrorist singa Lautuna Duna Amato Oina Satarak Liba Tawang Asidi Maitei Purupu Mutat Naba Atam Nana Satarakpa Tawang Mali Atopa Mapaldagi Sangsilakpa Mioy Singna Lebak Asida Landaraba Pauba Lebak Asigi Lengana Tumina Lesin Bahibasidi Atopa Malengi Lebak Amatagi Puari da Yauramloy Masida Makata na Cookie Singa Lan Henzilak Labadi Imale Baki Damak Katokpada Pamuba Lertraba Huya Lalongna Aroiba Mikup Haiba Kongtangadu Laurakani Lamdamasibu Mahusagi Pibamda Puraknaba Singtam Ani Punangak Minaba Matautai Haiki Asange Sonaya Madi Lakipur Bina Candida Hangliba Relic Camp Tasangza from Loduna Leramba, Maitei Masa Humputra Mapan Ngarang Amasungasi Sopada, Impalda Puraklau Matung Masamasagi Mayumda Hana Kre Haina, BJP State General Secretary K. Sarat Kumar Nangasi, Nitai Pachu Tekta Laiba Tambal Sanglenda, Pangtopa Paugimi Pamada, Pongdo Kre.
mahakna makhatana hai Manipura tholiba lan asiga mari lena Manipur lengana miyangi awana singyeng sinduna lakli irang asigi sarwa moina hokiba July 22 da Peace Accord MNF Returnees Association Young Mizo Association Mizo Jerlai Paul Mizo Students Union na singba luk kharana Mizoram dagi maitai sing sat kinaba ki halakpadagi mafam aduda tongan ba sinphamda thabak suraga leiramba maitai singna Mizoram thadokduna Assamgi Sonai amadi Lakhipur bina kandida hangba relief camp ta leirakibani Sonai amadi bina kandida leiba tongan ba CSO club amadi leikai miyamna tangai fadaba polam sing mateng pangduna leirakibani relief camp ta leiramba miyoi sing adu Manipurda lakningbagi apamba phongdorakpadagi BJP Manipur Pradesh amadi Manipur lenga ki makhada ngarangdagi akhanaba chopper amada makhoibu purakibani haiki Nakalamaromda hojik tholibe irang asi loisinbnaba lamdam asigi miyam amadi Manipur lengana kana honaringaida miyoi kharana lamdam asigi MLA minister mangkre haiduna pungjal tawduna thibagi khongjang sangsileba si tawbiganu irang asi miyoi kharana politicalize tawnaba honabiganu haiki Lakhipugi Assembly Constituency manung chanba mena kandi haidna leiba ko barakurin hek maya tataba maiti khon asida leiba mayam madugi braja singa ko lipin mama to biraga mayam sidana sembi sapiramba dum pegi leina nabugi aduga chana thangna nabugi panam simbiram bidamakta Assam Sarkar madi Assamgi leiba Manipuri maiti student of singi CSO singu singma Tamasi Tobiram Bidam Simbiram Bidam Queen Magazine Hanana Tagachari Manipuri crisis Kananaba Gamena Yara Pavada opposition yetuna lady Haina Union Minister Nirmala Sitaraman High Cray Mahaka Paumi Singda High Kibada Miyoi Kaya Manipurda Lakre Miyango Unadana Wari Shana Kre Madi Halakre Makoidagi Manipurgi Maramda Wapam Sing Taba Pami Madu Pumba Parliamenta Pukhalakpada Kanana Tingbage Parliamenta Kananaba High Krabani Adubu Kanana Tingbage Opposition Singatoribasi Kapshinabani Haiba Sengle Haiba Wapam Singsu Minister Sitaraman Haiki Opposition Manipur Haiduna Kwirao Lauraga Parliament ki mifamda apanba piri Manipur ki maramda hana khanasi haibada aikhoina yai adubo makhoina amuk yetuna lei makhoina seliba amuba fizolgomna makhoi gi thamoisu mui Parliamenta Prime Minister Narendra Modi na Manipur ki matangda wafam thananaba opposition kana demand tawribani Minister Sitaraman na makhatana haikibada chahi kharagi mamangda Manipurda lambi thingbai khongjang sangsing kibada UPA gi Home Minister Manipurda Chatkide adubo Home Minister Amit Shah di Manipurda chatuna relief camp singda chatuna yengsinki amaromda opposition na Rule 267 gi makhada Manipur gi wafam damak khananaba demand tawribani aduga Rajya Sabha Chairman Jagdeep Dhankar nadi Rule 176 gi makhada khanasi habadi Rajya Sabha da sarangnaba thoklibani haiki Haujerabada maroy pa mukana pijari Nupi ani mapi thongduna khongoi na kibada senaba miyoi taret ngasi sera court puthokre Miyam na ngasi su Mizoram gi Minister Zoram Thanga gi EPG mai thakre Lamdam asibu mahausa gi phibamda puraknaba singtam ani puna ngapinaba mathau tai haina okram manglem phongdokre Loinana Manipur ki crisis khananaba gamena yara pawada opposition yetuna leire haina Nirmala Sitaraman haikre Nasigidi paudam pijaba matang solution jare miyeng tabiri basingbu amukana kurumjari